Pauchada Yempum Uibamaru Iba Pau Karab de Togeri. The Minister da Karem kathainaba ngangba Leibak macha tadabani Tombi. Ngarang hatuan abon mai gi misi ki matang da sem kiba JSC ka Manipur gi. The Minister Biren da Karem wari chana tu jana ba prakki ba se. Manipur State ki Shiv Sena unit na thagat pa pangtokli aina Shiv Sena gi. President Tombi na aire. Wafam masi pangtok atu ngasi pau mising ko una bagi thorom amada mahak da makha thana phangtok ki bada. Abon mai laitaba ki matang da kana kumba political leader karana Manipur. Miam ki mot chenduna ahing nungtil khaden thabak torba se minister amada Karem kathainaba ngangba asi yamna Leibak macha tadaba thong amani aida lawe maga tarakba atopapau amadana deputy minister na BDF singdaut ki pathaw Imphal West BDF Welfare Association bo usitabani All Manipur BDF Welfare Association ki leader amasong Uribo Kendra ki BDF person singjawna Kendra asiki mheto wariba Leibak asiki deputy minister Wajoi Kumar masama ke Secretariat Office Kauraga Yam Tina Taukiba Masong Pajada Puata Kaya Sin Rakibada Natana Tawangam Board Bagimatakum Police Department Kibakotongba DGP da Pon Togduna MLA Minister the MLA Minister Mayam Irakiba Dio letter Singatu Tabakta Ontokpa Yaroi Minister Amasung Minister na Yarabasu Aina Yaroi Loina Cabinet Potolabasu Atinga Pigani Ariba Wafa Maselam Damasiki Mapima Pani Abida Ikaibada Natana Tukachaba Pawi Hana Association Asiki Publicity Secretary MD Abdul Latif ki Zerola mana aire Zerola sana makata aribadi asigumba lisingba amana senglaba Manipur gi laisangumlaba State Assembly asi mangthok pani aibada haiman ba thoklaroi amasung condemn tawe hiraba sigi matang da minister na BDF sing ki dambak loinana lainga kasina BDF sing ki punsi kanan ba honariba thorang asida dola doli thidana Manipur gi MP outer masung inner Lok Sabha Rajya Sabha iroinana Cabinet Minister Singh MLA Kayanama Pimapa Oibaki Minungsiot Pidana Ministry of Home Affairs Government of India Fawada Aibatsi Taduna Taksin Bere Manipur Leriba BDF Lising Tarasukna Yankaina Toriba Demand Matik Sai Aina Cooperation PBD Sadagasida Deputy Minister Wajoi Kumar Ulipambonga Sede Mapimapa Oibada Matik Sa de Amasung Lising Ba Amagi Magun Jaudi Abagi Kudamni Haibada Haiman Batoglaroi Matogaram Nakanagi Matam the BDF Sing Log Lam Tamasiki issue Crime crisis kaya da hingnung til kaktana ugai taklaga sinay ay pamiyam kang narabane. Masagi pifam tokpa right talakpa matamda hui audong kumna ngangba. BDF singki right amasuk demand pibada Wajoi Kumari property da kari-kari. Asok pa yaw bagi amasung haki puri kauta ki piki dauribra ayna sa serola sida anglagle. Nagalambarom da napi oy bigi ikay kumna bamangan ki bagi tawong akan bambong da kandem tawi JSC. Tawal resi ki manung chana laiba tawal moijing tawal mayumdagi sahi taragani toy katangari bi mimana dribi nabi masa amabo laiga isda liba MD Rafizuden Elias Muthi sahi yang manga apok pa mohayina nabi oibigi kai khuna bamangan kibagi tawang da akan ba maungda kandem tawi haina JSC against sexual assault to abnormal minor girl gi convener TS Akbar Khan permission da pangdokre tawal moijing tawal mayumda liba victim gi yumda pangthoki ba pawgi mifamda Magna makata na hay minung silay taba jungle gi sana sa takadapali chat asitha sige hoki batang amagi nung tilda laikay sige asong mafam da thoki bane mimana trapi rupi masa adubo sahi sujam laba masu phanglaba miyoy asina na tabali chat chalaba matong asong mafam da hundok ton thamlam badagi laikay ki miyoy sina thengnar ki bane matu son ba karisu tarupa ngamlaroi habagi mong da sa thakiba thoktok asigi maral jaja tuna police ta sang jakraba MD Rafizuden Elias Muthi logi oiba action lokotuna bapancha chupa jail da thambiyo Hiramasida sumbagi tambak lam damasida lairiba tongan ba CSO sing club organization amadi biyang changbitun tawdok asigi asumba while fanganar ba kona bada mateng pangpiu loina na BJP laingak asigi lusing diba sa minister na akana ba biyang changbitun na tawdok asi matungda amukhan na thok tanaba thorang paikat piu anaso JSC asigi convener TS Akbar Khan na phangdoragle Prime Minister Narendra Modi na online ki khuthang da Bisnupur da PSA oxygen plant ama sangakre Prime Minister care ki makhada 500 LPM Medical PSA Oxygen Plant Number District Hospital Bisnupur da Prime Minister Narendra Modi na online ki kuthang da ngasi sangka tu namiyam da khosinagre Manipur ki Minister Biren Manipur Pollution Control Board ki Chairman su ariba oinam kendra ge MLA Radha Kishore Chief Secretary Dr. Rajesh Kumar Additional Chief Secretary Health and Family Welfare B Bungluk Mangsu Sarwiya ge Prime Minister Narendra Modi na phongtok ki bada corona lantheng na ba Prime Minister cares da ki oxygen Vaccine batik sana taurang taure Leibak asigi singnung manung samudra ipak umang wamang vaccine yawalle layeng bagi sel ge awaba leiba leitana leitaba Ayushman Bharat ki makata taurang paket kre
layeng bada hidaki khudong thiba khudimak leitanaba sanjibani app haudokre medical college masing hekadan kre aye tharomada se minister en Biren ai covid lantheng na bamade ati anaba sang leng na ba center lengak tagi phangkadaba mateng sing phangli makatana su phangki gani aike gari vara hena lobagi matang da miyeng sanglagane COVID-19 की असोब चाइथेंग फंगदन ममल जामलब मियोइका की पुंसी पिखम नखरे अमदि सुरग चाबा इमुंग केयर लॉकडाउन अमदि कर्फ्यू मतम चांगना थमखिबदगी वापना खम थेगलब मियाम असिना हौजी अमुक गारी भारा मथोंग मरम खंदना सरुक हम हेंकतुन लौबा असिना अमुक हेना अवाबगी मथक्ता अवाब अमुक मायोंगनरे वांगजिंगदगी इम्फाल फावबगी भारा असि लुपा चाम लौरे अमरोमदा हौजी इम्फाल चटपद लुपा चनी पाइद्रबदे ngamdabagi phibamda leire marmasna athuba patamda mari leinaba department matam chan bieng changbiyo hawjik leiriba phibam asidi gari mabugi makata lengangna leibagum tawre bharagi matangda khanna chainaba tholaglagane loinana lamding educated welfare association lamding thawbal district club association kya gi mateng loraga mathong khangdaba bhara hen loriba asida akanba mieng changba huragani aire laigireba abonmai gi aksang langol reserve forest taleron chanpham oinadaba lam pinana bhairakle Zalegrung Baudigi Anagi President Athuan Abonmai Mihat Kimyok Semkiba JSC ka Manipur se Minister N Biren da Karem Unaduna Point of Agreement Taruk te Janaba Purakpati JSC na Sangsilam Kongtang Singarang Dagi Huna Dokre Adabala Kidaba Bonmai Haksang Lerung Chan Pamasi Langol Reserve Forest Mang Dohener Base JSC ki Make Dagi Lengak ta Hajarakle Adaba Manipulega ki Forest and Environment Department ki Make Dagi Reserve Forest Mang da Lerung Chan Pam Oibe Yaroi Aire Pau JSC na Pangpa Paugi Matung Inadi Haujik Pauba Athuan abon magi haksang lairun chan daliriba asinamit ahum ni jangna maki lairun chan pham mafam ama je asina thire chairaga sida laikidaba athuan abon magi je asi amadi mungmanu gi kampon laikidaba asig haksang lairun chan pham asi langkol reserve forest manungda meter hompu swangpa meter nifu pakpal lamgi sarugama piyo harba mafam aduda abon magi haksang lairun chan bagaloina na memorial stone maso semkana ba ajaraki aire JSC amadi mungmanu gi maikadagi hajarak liba wafam asi Manipur lenga ki forest and environment gi maikadagi yaba ngamloi dore maramde Indian Forest Act 1927 and Forest Conservation Act 1980 ki matungina reserve forest manungda asikuma mafam amata piba yade karigumba piruba tarabaso ain gi mateng lauduna songsoi sutna korna athingba piraktuna tabak paikat pa yaroi aduna langol reserve forest area da laikidraba abon mai gi leiro chanpam amade memorial stone semkatpam oibagi mohta topa mafam amada tawbani hena khwaidagi afaba oigani hansu forest and Environment loisangi masin chatpa official kharana pause asi gawari sanabu matamda phangdorake pawasan hai imphal manungi oinadi langol reserve forest amadi hengang chinga se ningthina jokatuna thamdaba yade masin imphal manung amadi akoibagi ising nongset ki phibam phagadan bada asoba thawdang loribane asing Manipur lenga nasu Manipur da leiriba reserve forest sing kanana bada kanna paikale reserve forest ki lam khopsin du jum kai saramba amadi kol koiramba kaya amasa hojik tawthokpagi thabak sangselebane Maramadana reserve forest manung baktada athuan abon mai ki lairun chanpam amade memorial stone sangkut phaiba si tawidaba amade forest ki yakna jadaba wafam ni habesu pangtoke atopa editorial gi kalam amada sex workers singi tongan ba santok lambi sambi gadabane Bethibada leiriba miyoiba jibana khunda laita tun leiriba apekpa sahada ki hauraga metropolitan city pawda sex workers sing lei mafam ki wana standard khenaba ki wa khaktani amade mafam dagi civilization ki matungina control tawbi ki khenaba leipa gaktane miyoiba jibana leiriba bakhaisu thingbangam da leiraga dabane piglabus pikna imphal sahar asida su sex worker kya leire imphal ki hotel khara de sex workers in thamdana business tawri abse Manipur police na marakta hotel sing rate tawda phagat pa kya no kudam adumak oire sex workers sing masing jamna sahar asida sakta ba matam chu aso bharau kumai maya haibadi Christmas jausang amri ningol saku maya da hele Masina tagli badi sex workers sing asi ayamna sel thongge phibam phatabadagi oirakpana ayambani aibane wafam sebak sahar asida saktariba sex workers sing maramda thijiliba mioi kya gi reporter su adamak pandari hawjik Leibak asida thokliba mihat mipun kya na nauna mawa mapuroi ba kaina du lukhrabi ohrabi kya na masa sing lai lesu tamna ba sena chana ba samas ki harau kumi amadi sanabi kya jauna ba khona bada sobjin na harabada imung manung punan ba khona bada araiba amadi asambalambi thirapada sex workers sing masing hangala khigane Lamda masila sex worker masing jamlok pahabasi tholakadaba problem sing manung dam yoibana kinaraba es laina aiba es laina leiba missing hangalakpane hanasu sex worker singi laina asi sandorpa missing jami amadi laina asi sandorna bagi asobambaram amasoni aibasi khangbana es laina sandorpa thingna ba khona bada hagdina bada section naba awareness kya Manipur sarkar ki health department ki bakada leiba Manipur AIDS control society max amadi civil society organization kya na yamlaba senbam thada duna amadi matam chang honare Adabangasi fawadi tamthirba laina makal asi thingbangam dana laire
sex workers sing asida chaktanaba standard leiba mafam amadi makoina hakdinakadaba miyoising ikai kumna loina binaba thorang amata paikatre society asigi huklakliba jawolda adumuk yawraklagadaba prithibigi mafam singdasu adumuk leinariba leinaragadaba makoigidamak society asida karigumba kharadi sinbiba sumlagane sex worker ki sinfamdagi lapthorpa yaba nupi sing makoigi santhok lambi ama sinbiba ga loina makoigi Sadhanagda lambi asida chatkhidanaba thorang kya su paikhatpiba chumgane sex worker singbam yoibani society asida hinglibani habise khanbiduna makoigidamaktasu akanaba thorang paikhatpiba chumgane sarkarna sum yobegi minungsi yenglaga hirambasida pungning changse makadarakpa atopa pau amadana wholesale dukan amadi jum maina tumna sakhre ngarang numidang pung tararom tarakpa matamda wabagai kendra ki manung channa khela khong ayalai kai daleba MD amuthoi apopa MD nasuk kaligi wholesale dukan amade yum maina tumna sakhre maina tumna sakhra bimung asida ngasi wabagai ki kendra ki MLA MD Fazur Rahim masa maghak tengna satuna awaba phongdok pagaloina imung manung ki awaba dasu saru yakhre maina tumna sakhra mafam sing yengchin ba amde MLA ki maikadi ki sel gi mateng pangre loina makha tana imung asi ki thabak thorum kya dasu mateng pangani hanisu awaba taraba MD amuthoi amadi miyamda MLA na thajaba pe ki aire arabida content singa sigi maroi ba pau khara asi ba pau damjariba Manipur local news YouTube channel amadi Facebook page asidagi yengbiri ba phone pataga sari channel asina tumta kanarabadi subscribe tawbidribesna subscribe tawbir loinana like and share tabusu kawi nu pramak pau amukhanna thagajari